ꯑꯍꯥꯟꯕꯗ ꯉꯁꯤ ꯐꯖꯈ꯭ꯔꯕ ꯃꯇꯝ ꯏꯁꯣꯔꯅ ꯄꯤꯕꯤꯗꯨꯅ 2020ꯒꯤ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠ ꯐꯥꯎ ꯏꯁꯣꯔꯅ ꯆꯤꯡꯕꯤꯗꯨꯅ ꯑꯁꯨꯃꯥꯏꯅ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯟꯅꯒꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁꯤꯡꯂꯨꯞꯁꯤꯡꯗ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯉꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯐꯝꯗ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯇꯦꯜꯂꯞ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯂꯦ ꯍꯥꯏꯔꯒ ꯃꯁꯤꯕꯨ ꯇꯥꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯁꯤꯒꯤ ꯃꯦꯗꯤꯌꯥ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯗꯨꯅ ꯆꯍꯤ ꯑꯇꯩ ꯀꯌꯥꯗꯒꯤ ꯍꯦꯟꯅ ꯀꯨꯝꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯅꯅꯕ ꯑꯗꯨꯒ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯦꯜꯂꯞ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯀꯗꯕꯁꯤ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯇꯪ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯆꯪꯖꯃꯤꯟꯅꯁꯤ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯉꯁꯤ ꯅꯤꯡꯊꯤꯖꯔꯕ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯪꯍꯟꯕꯤꯗꯨꯅ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯆꯍꯤ ꯑꯇꯩꯒꯨꯝꯅ ꯃꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯃꯌꯥꯝ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯅꯍꯥꯛꯄꯨ ꯈꯨꯔꯨꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯐꯝꯗ ꯅꯍꯥꯛꯀꯤ ꯋꯥꯄꯥꯎ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕ ꯃꯁꯤꯒꯤ ꯃꯦꯗꯤꯌꯥꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯅꯍꯥꯛꯀꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯃꯇꯝ ꯈꯔꯇꯪ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯅꯩꯅꯒꯗꯧꯕꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯁꯦꯡꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯉꯥꯡꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯆꯥꯁꯤꯡꯗ ꯈꯪꯍꯟꯅꯤꯡꯕꯗꯨꯅ ꯍꯣꯠꯅꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯑꯥꯃꯦꯟ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯃꯔꯨ ꯑꯣꯏꯅ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯀꯤ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯃꯌꯥꯝꯅꯁꯨ ꯄꯥꯁꯨ ꯄꯥꯅꯩ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯈꯪꯁꯨ ꯈꯪꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯄꯥꯏꯕ ꯌꯥꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯅꯅꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯑꯅꯤꯒꯤ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯄꯥꯊꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠ ꯊꯨꯡꯂꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗ ꯇꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯑꯃ ꯁꯔꯒꯗꯒꯤ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯄꯨꯝꯊꯜ ꯊꯜꯂꯦ ꯑꯗꯨꯒ ꯃꯩꯒꯨꯝꯕ ꯂꯩꯇꯣꯜ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯈꯥꯏꯕꯤꯗꯨꯅ ꯃꯈꯣꯏꯗ ꯎꯍꯜꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯤ ꯈꯨꯗꯤꯡꯗ ꯇꯣꯡꯂꯦ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯡꯍꯟꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯣꯟꯅ ꯉꯥꯡꯕ ꯍꯧꯔꯦ ꯑꯃꯁꯨꯡ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯖꯥꯠ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯏꯅꯤꯡ ꯆꯦꯠꯄ ꯖꯤꯍꯨꯗꯤ ꯅꯤꯄꯥꯁꯤꯡ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯃꯤꯌꯥꯝꯅ ꯎꯞꯁꯤꯜꯂꯛꯇꯨꯅ ꯇꯤꯡꯉꯛꯅꯍꯜꯂꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯑꯣꯏꯅ ꯃꯤ ꯈꯨꯗꯤꯡꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯛꯏ ꯌꯦꯡꯉꯣ ꯉꯥꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯒꯂꯤꯜꯒꯤ ꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯈꯤꯕꯒꯤ ꯏꯔꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯅ ꯀꯔꯝꯅ ꯇꯥꯔꯤꯕꯅꯣ ꯄꯥꯔꯊꯤꯌꯥ ꯃꯦꯗꯤꯌꯥ ꯖꯤꯍꯨꯗꯤꯌꯥ ꯑꯃꯁꯨꯡ ꯀꯄꯥꯗꯣꯀꯤꯌꯥ ꯄꯣꯟꯇꯥꯒ ꯑꯦꯁꯤꯌꯥꯗ ꯐꯣꯔꯒꯤꯒꯥꯒ
ꯄꯥꯝꯐꯨꯂꯤꯌꯥꯗ ꯃꯤꯁꯣꯔ ꯑꯃꯁꯨꯡ ꯀꯣꯔꯦꯅꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯦꯕꯤꯌꯥꯗ ꯂꯩꯕꯁꯤꯡ, ꯔꯣꯝꯗꯒꯤ ꯂꯝꯂꯥꯛꯄꯁꯤꯡ, ꯖꯤꯍꯨꯗꯤ ꯑꯃꯁꯨꯡ ꯖꯤꯍꯨꯗꯤ ꯙꯔꯃ ꯂꯣꯟꯕꯁꯤꯡ, ꯀ꯭ꯔꯤꯠꯁꯤꯡ ꯑꯃꯁꯨꯡ ꯑꯥꯔꯕꯤꯁꯤꯡ, ꯑꯩꯈꯣꯏ ꯑꯁꯤꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯉꯥꯡꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯑꯣꯏꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯛꯂꯗꯨꯅ ꯑꯃꯁꯨꯡ ꯂꯥꯡꯇꯛꯅꯔꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯔꯛꯏ, ꯑꯁꯤ ꯀꯔꯤ ꯃꯇꯧꯅꯣ? ꯇꯣꯏꯒꯨꯝꯕꯁꯨꯡ ꯑꯇꯩꯁꯤꯡꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏ, ꯃꯈꯣꯏ ꯑꯅꯧꯕ ꯗꯔꯈꯥ ꯃꯍꯤ ꯊꯟꯅ ꯊꯛꯆꯤꯜꯂꯦ꯫ ꯇꯥꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯄꯦꯟꯇꯤꯀꯣꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯄꯦꯟꯇꯤꯀꯣꯁ ꯑꯁꯤ ꯒ꯭ꯔꯤꯛꯀꯤ ꯋꯥꯍꯩꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯖꯤꯍꯨꯗꯤꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯃ, ꯍꯥꯏꯕꯗꯤ ꯄꯥꯁ ꯑꯣꯚꯔ, ꯃꯁꯤꯒꯤ ꯑꯔꯥꯟ ꯆꯥꯛꯈꯥꯡꯕꯒꯤ ꯅꯨꯃꯤꯠ 50ꯅꯤ ꯁꯨꯕ ꯃꯗꯨ ꯈꯪꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯐꯤꯁ ꯑꯣꯐ ꯋꯤꯛꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ, ꯆꯌꯣꯜꯒꯤ ꯆꯥꯛꯈꯥꯡꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯥꯁ ꯑꯣꯚꯔ ꯑꯁꯤ ꯏꯁꯣꯔꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯕꯨ ꯃꯤꯁꯣꯜ ꯂꯩꯕꯥꯛꯇꯒꯤ ꯆꯤꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯤꯡꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯔꯥꯟ ꯆꯥꯛꯈꯥꯡꯕ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ 50 ꯁꯨꯕ ꯅꯨꯃꯤꯠ, 7 weeks after, ꯍꯥꯏꯕꯗꯤ ꯆꯌꯣꯜ 8ꯀꯤ ꯃꯇꯨꯡ, ꯃꯗꯨꯗ ꯃꯁꯤꯒꯤ ꯄꯥꯁ ꯑꯣꯚꯔ ꯑꯔꯥꯟ ꯆꯥꯛꯈꯥꯡꯕꯁꯤ ꯖꯤꯍꯨꯗꯤꯁꯤꯡꯅ ꯍꯦꯛ ꯄꯥꯡꯊꯣꯛꯅꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁꯣꯔꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯐꯤꯁ ꯑꯁꯤ ꯆꯥꯛꯈꯥꯡꯕꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯊꯥꯔꯤꯕ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯂꯣꯛꯄꯒꯤ ꯃꯇꯝꯗ ꯍꯥꯔꯚꯦꯁꯇꯤꯡꯒꯤ ꯑꯣꯏꯅ ꯃꯁꯤꯒꯤ ꯄꯦꯟꯇꯤꯀꯣꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯍꯩ ꯃꯔꯣꯡ ꯊꯣꯛꯄꯁꯤꯡ ꯑꯁꯤ ꯏꯁꯣꯔꯗ ꯃꯈꯣꯏꯅ ꯁꯦꯡꯗꯣꯛꯆꯗꯨꯅ ꯀꯠꯊꯣꯛꯇꯨꯅ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯖꯕꯅꯤ, ꯑꯗꯨꯒ ꯏꯁꯣꯔꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯁꯤ ꯐꯪꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯌꯥꯎꯅ ꯍꯥꯏꯗꯨꯅ ꯃꯁꯥꯕꯨ ꯁꯦꯡꯗꯣꯛꯆꯗꯨꯅ, ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯊꯣꯛꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯥꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯗ ꯁꯦꯡꯗꯣꯛꯆꯕꯒꯤ, ꯀꯠꯊꯣꯛꯄꯒꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯊꯦꯟꯄꯣꯠꯁꯤꯡ ꯏꯁꯣꯔꯗ ꯄꯤꯁꯤꯟꯖꯗꯨꯅ ꯃꯗꯨꯒꯤ ꯀꯠꯊꯣꯛꯄꯒꯤ, ꯃꯗꯨꯒꯤ ꯑꯣꯏꯅꯁꯨ ꯑꯍꯥꯟꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯏꯁꯣꯔꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯋꯤꯠ ꯍꯥꯔꯚꯦꯁ ꯑꯣꯏꯅꯁꯨ ꯃꯁꯤꯒꯤ ꯆꯥꯛꯈꯥꯡꯕꯁꯤ ꯃꯈꯣꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯑꯥꯔꯂꯤ ꯆꯔꯆ, ꯑꯉꯟꯕ ꯃꯇꯝꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯄꯦꯟꯇꯤꯀꯣꯁꯁꯤ ꯃꯔꯨ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ, ꯒ꯭ꯔꯤꯛꯀꯤ ꯋꯥꯍꯩ ꯁꯥꯚꯣꯟ ꯍꯥꯏꯗꯨꯅ ꯖꯤꯍꯨꯗꯤꯁꯤꯡꯒꯤ ꯉꯥꯛꯄ ꯅꯨꯃꯤꯠ ꯑꯃ, ꯖ꯭ꯌꯨꯁꯀꯤ ꯍꯣꯂꯤꯗꯦ ꯑꯃ, ꯃꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯍꯥꯔꯚꯦꯁ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯥꯡꯉꯤꯕ ꯃꯗꯨꯒꯤ ꯑꯔꯥꯠ ꯆꯥꯛꯈꯥꯡꯕ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯗꯨ ꯏꯖꯔꯦꯜꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯗꯨ ꯃꯈꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤꯗꯣ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯤꯁꯤꯡꯗꯒꯤ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯗꯨꯗ ꯃꯔꯤ ꯂꯩꯅꯍꯜꯂꯤ꯫ ꯑꯗꯨꯅ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯒꯤ ꯄꯦꯟꯇꯤꯀꯣꯁ ꯁꯟꯗꯦ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯕꯨ ꯁꯤꯡꯂꯨꯞꯁꯤꯡꯗ ꯐꯪꯈꯤꯗꯨꯅ, ꯁꯤꯡꯂꯨꯞꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ, ꯑꯁꯦꯡꯕꯁꯤꯡ ꯑꯁꯤꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯗꯨꯅ, ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯗꯨꯅ, ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯕꯒꯤ
madugi harauba nungaiba madugi celebrate adu tonai haibase ekhona uba phangi maram di karigi damaktano Jisu na hai magi sebok singda Jerusalem da nakhona tillo aduga mathaki kaadu da nakhona pulle haraga thawai asengba pangbina ba nakhoida tharakani madugi pangbi bado kanano hairabadi thawai asengba do oigani adun madu nakhoigi mathakta tonglakpa matamda madu lakpa matamda nakhoina egi sakhi sing ase oirakani aduga madu ekhoina x pakhun chatpa singi amagi ahumdagi nipan gi manung aduda ekhoina mayek sengna ekhoina uba phangi aduna matam aduda thawai sengbado hek yorakpa matamdadi makhoi asina han Prabhu Jisuna hai hi bagumna thawai sengbadudha makhoi thalli habase ekhoina uba phangi aduna ekhoigi oirabasu aduga han anganba matamgi singlup singi damakta oirabasu masigi Pentecost numit Pentecost haibasi karigi damakta ekhoi asukki matik maru oihalibano hairabadi Jisuna sibadagi sargada kakharkhiba matam aduda mahangna mangjawnana magi seboksing magi matung in basing aduda thanambiba wahi adu karino hairabadi helper haibadi nakhoi bu tengbang ningai ama tharakani madu tengbang ningai do atei karisu nate thawai singbani aduna Prabhu Jisuna taibangda lerengeda magi thabak tobasing mana pangthokhiba angakpasing aduga magi pangal loina magasi thawai singbagi mapandagi ni haibasi masamak nasu khangi aduna Jordan turelda mahangna baptize toba matamdasu thawai singbado magi mathakta khunugumna lai haibasi ekhona uba phangi aduna Prabhuna magi sebok singda takpi ki bagumna mathakki kaduda sebok sing asina pulle haraga madugi mi mayamado cham kullomni habasi ekhona uba phangi mado anigi tarahumdo yoduda ekhona thenagani aduna mi chamaga kullomase maduda pulle haraga thawai sengmado lakke dobado makhoina ngairami aduna thawai sengbado makhoigi marakta yorakpa matamda makhoina angakpa phangna isorgi pangal adu phangki aduna thawai sengbadona makhoi pomnamak ithan thalli aduga makhoina khangdeba lon atopa lon lolakhi aduga thawai sengbaduna pikhiba adugi matungina magi hainabi magi matogi matungina lon sing adusu lon khi hebasi anigi mari duda ekhoina thengnai aduna madugi angakpa thabak angakpa matowado kaidong edasu thoktribado madu thokpa matamda mi kharanadi madu karemnai awama khoi singasi yungau bani aduga anobadar kha mahi ase makhoina yamna thakchilubadagi makhoina ngau bani haiduna makhoina karemnai adumakpu madukak nate habase khoina khangi aduga makhoina tongan ba lol laga leiba mioi sing adu tongan ba lamdamdagi Jerusalem da pulliba aduga lining chetpa mi khoding busu maduda pulliba ekhoina uba phangi ngasai ekhoina pathokhi bani aduna matamaduda pulliba mioi sing adu ekhoina yenglure badi Parthia da gisu Media da gisu aduga Jehudi da gisu Kapadokia da gisu Ponta da gisu Ephesus da gi Phrygia da gi Pamphylia da gi aduga Libya da lebasing Rome da lebasing aduga Rome da gi lamlakpa oina laiba mioi sing busu aduga tongan ba dharma chatpa mioi sing tongan ba lon basing lamdam tongan ba prithibi sinthung dagi mi sing asinasu makhoi masagi thawai duna pibagi matungina lolapado
ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯣꯟ ꯑꯣꯏꯅ ꯇꯥꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯊꯕꯛ ꯑꯗꯣ ꯃꯈꯣꯏꯅ ꯎꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ 12ꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯀ꯭ꯔꯤꯠꯁꯤꯡ ꯑꯃꯁꯨꯡ ꯑꯥꯔꯕꯤꯁꯤꯡ ꯑꯩꯈꯣꯏ ꯑꯁꯤꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯉꯥꯡꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯂꯣꯜ ꯑꯣꯏꯅ ꯇꯥꯔꯤ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯊꯕꯛ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯊꯕꯛ ꯑꯗꯣ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯇꯥꯔꯤ ꯈꯪꯉꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯣ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯗꯤ ꯃꯊꯪꯗꯗꯤ ꯄꯦꯟꯇꯤꯀꯣꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯇꯣꯡꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏꯅ ꯊꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯍꯦꯛꯇ ꯂꯣꯏꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯐꯣꯜ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯍꯨꯗꯤꯗ ꯖꯦꯔꯨꯁꯂꯦꯝꯗ ꯑꯀꯣꯏꯕꯗ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯅ ꯆꯠꯂꯦ ꯍꯥꯏꯔꯒ ꯏꯁꯣꯔꯒꯤ ꯑꯐꯥꯎ ꯄꯥꯎꯁꯤ ꯁꯟꯗꯣꯛꯏ ꯋꯤꯠꯅꯦꯁ ꯇꯧꯏ ꯑꯗꯨꯒ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤꯅꯁꯨ ꯏꯁꯣꯔꯒꯤ ꯑꯐꯥꯎ ꯄꯥꯎꯁꯦ ꯃꯈꯣꯏꯅ ꯁꯥꯈꯤ ꯄꯤꯔꯒ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯐꯥꯎ ꯄꯥꯎꯁꯦ ꯁꯟꯗꯣꯛꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯁꯨ ꯃꯤ 3,000 ꯂꯣꯝ ꯑꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯁꯦꯡꯕꯗꯨꯅ ꯄ꯭ꯔꯚꯨꯗ ꯇꯤꯟꯁꯤꯟꯍꯟꯕꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯅ ꯁꯤꯡꯂꯨꯞ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ ꯑꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯄꯦꯟꯇꯤꯀꯣꯁ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯁꯤꯡꯂꯨꯞ ꯑꯁꯦ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯕꯗꯤ ꯊꯦꯡꯛꯁ ꯒꯤꯚꯤꯡ ꯏꯁꯣꯔꯗ ꯊꯥꯒꯠꯄ ꯃꯇꯝ ꯏꯁꯣꯔꯗ ꯀꯠꯊꯣꯛꯄ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯑꯊꯦꯟ ꯄꯣꯠ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯔꯤꯕꯒꯤ ꯃꯍꯩ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯑꯗꯨꯒ ꯂꯧꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯊꯣꯛ ꯊꯣꯛꯏꯕꯁꯤꯡ ꯑꯁꯦ ꯏꯁꯣꯔꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯊꯥꯒꯠꯄꯒꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯔꯝꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯃꯈꯣꯏꯅ ꯐꯪꯕ ꯃꯇꯝꯗ ꯑꯔꯣꯏꯕ ꯅꯠꯇꯦ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯒ ꯑꯃꯒ ꯑꯃꯒ ꯅꯪ ꯑꯩ ꯍꯥꯏꯕ ꯂꯩꯇꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯈꯣꯏ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯃꯤꯟꯅꯗꯨꯅ ꯌꯨꯝꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯔꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯃꯥꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯂꯩꯇꯅ ꯑꯔꯩꯕꯁꯤꯡꯅꯁꯨ ꯌꯣꯟꯊꯣꯛꯂꯒ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯖꯕ ꯃꯤ ꯑꯇꯩꯕꯨꯁꯨ ꯄꯥꯡꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯏꯁꯣꯔ ꯊꯥꯖꯕꯅꯤ ꯍꯥꯏ ꯅꯧꯅ ꯄꯣꯛꯄꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯔꯆ ꯀꯥꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯗꯥꯏꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡꯗ ꯑꯋꯥꯠꯄꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯄꯥꯡꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯗꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯣꯏꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯐꯣꯜ ꯑꯗꯨꯗꯤ ꯃꯤ ꯑꯇꯣꯞꯄꯕꯨꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯤꯕꯨ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯕꯨ ꯊꯧꯒꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯕꯨ ꯇꯦꯡꯕꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯁꯤ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯅ ꯃꯗꯨ ꯊꯕꯛꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯁꯥꯈꯤ ꯃꯈꯣꯏꯅ ꯄꯤꯈꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯈꯣꯏꯅ ꯆꯥꯏꯈꯥꯏꯈꯤꯗꯨꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯅ ꯌꯧꯐꯝ ꯑꯗꯨꯗ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯅ ꯏꯁꯣꯔꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯁꯦ ꯅꯣꯡꯃ ꯈꯛꯇ ꯅꯠꯇꯦ ꯍꯞꯇꯥ ꯑꯃꯈꯛꯇ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯊꯥꯖꯕꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯦ ꯁꯤꯡꯂꯨꯞꯇ ꯇꯤꯟꯁꯤꯟꯕꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯉꯁꯤ ꯅꯪꯒꯤ ꯆꯔꯆꯇ ꯃꯤ ꯀꯌꯥ ꯇꯤꯜꯂꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ ꯃꯤ ꯑꯇꯩꯁꯤꯡ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯅ ꯎꯔꯒ ꯃꯈꯣꯏꯁꯨ ꯌꯥꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯃꯈꯣꯏꯅ ꯐꯥꯎꯍꯟꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯁꯤꯡꯂꯨꯞ ꯑꯁꯤꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯒ ꯅꯈꯣꯏꯗ ꯆꯪꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯗꯣ ꯃꯈꯣꯏ ꯐꯥꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯆꯥꯡ ꯌꯦꯡꯒꯗꯧꯕ ꯑꯗꯨꯅꯤ
aduna Peter na sarmon asuk sang na to bagi sakhi to base mado mi sing na bahab khara ta da bagi damakta makoi si anau badar kha mahi ase khare yam thak chilu re haiduna karem na biba mi khara leibagi damakta Peter na thona phana ki ba leitana yung na lep le haraga isogi sakhi se mahang na piduna sermon to khiba se chapter 2 gi ekhona som patharak pamatam da sang na Peter gi sermon se ekhona uba phangi aduna single loop ado mathang iso na tinsin bire aduga member sing masing hengar halle mi lising ama hai mi lising ama hai basidi hai pheti yama bani adubu numit aduda iso na mi lising ahum masi tinsin bi bani ngasi mi lising ahum nong mada tinsin ge do basidi oithok ta ba oina nang khan mai yai iso gi thawai na madu thabak to ge hare badi madu oithok pani ईश्वर की दमकतदी ओथोक्तब लेते ईश्वर न तोगे हरेबदी ngमदब लेते मरम अदुने एखो ईश्वर थाजरगा ईश्वर दा एखो न चेत न लेबलगा अकीब लेतना ईश्वर की दमकत एखो न होनब तारबदी मदो चाप चाना ओरकने मदुने थावाय सेंबगी थबक की योरक मतम नुमित पेंटिकोस की नुमित की यामना कानबा एखो की दमकतसु दरकार ओबसे aduna Pentecost ki numit asida numit yangkhei ni suba numit yangkhei Pentecost ai base ai khoi no numit khuding church chahi khuding church karaga aduga kana gumbana sahal laga harauna singlup ki member sing na charaga loire mathang ki numit ta amaha madunate Pentecost ki numit ado ai khoi da yorak patarabadi thawai asing bado hana singlup ki mi sing ishor ki jisu ki sebok sing da phang hi bado nangi punsi da phang rabra thawai sing bado na samak ki punsi da su phang pham thu i phang de batar badi nang na Pentecost ki numit pang thuk pase arem ba oi ba yai maram andu ne chil naw sing ai khoi na wa khal amak tang khal laga yeng si thawai sing ba se na khoi da phang la batar badi nungsi na ba se darkar tai aduga mi atei busu khanbi base darkar tai aduga isogi sakhi oina ekhoi lep pase darkar tai aduga singlup ki member singa sisu nangna thabak tobu torabadi isor na magi thabak adu torakani aduga mi singa sibu khangdeba isor khangdeba mioi sing aduga isor thajadaba mayam sinasu ekhoi gi singlup ta mi bu punsin bi gani isor na mi bu tinsin bi gani haibase ekhoi gi achit pa thajabani aduna masigi yamna ningthijaraba numet aduga yamna significant oiba yamna artha leiba numit Pentecost ki numit ekhona palan toba asika loinana ekhogi singlup tasu masimak ase thokpa oisano haibase aina mayamda ningsing jabani aduna telapna ekhona ngangi base tariba ekhogi khuding mak ki punsida asluga singlup ki ishor gi singlup khuding makta ishor no ho na bor pi ba oisano ngaktang parhna tose Ipa Ishor na ki wahai telap oina ekhoi na ngang tho hi ba singa se Prabhu nahang na bor pi bi duna na ki singlup singi damakta na putha jaba mioi singi damakta mateng oina na bagi damakta Prabhu nahang na pang biu bor pi bi hai duna thagat pagaloina na Prabhu Jisu Christ ki mingda hai jabane amen